Kakching Campaign for Good Governance, a joint initiative of Kakching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kakching Campaign for Good Governance. Under Manipur Municipal Council election 2016, Pangthokadariba Municipal Council election sing. Asida koi Kakching Municipal Council ki election ka mari lena na koina image TV aduga Kakching Foundation ani na pullaga what ki candidates sing unaduna wari watai ak sabagi atam program asida si ward number 7 ki Bharatiya Janata Party ki mere Sandham Premita Devi koi studio show election meri Premita wahan utar tara noksari koi Sandham Premita hanasu 1995 ta councillor mu koi mirame muksu hana mayam da nauna ai vote lepsari haibagi mayam da sak tak na isana utang mayam da sak tak pi image TV gi mangai da ward number 7 da laiba praja namakta aina sak tak sari ya kiming es Sandham Premita Devi aya ward number 7 ki BJP ki candidate wana miyam da aina sak tak sari Mamang 1995 ki matung da hadak mamang gi council si da su koi chahi tangkhai ma gum kanugum matam tangkhai ma ki pubi chahi ama gum pubi rame masida koi gi pubi rame dina koi gi manung gi awat akwa hana tromi ba thabak BJP wina su kabi bor ngan hen kan jai aduna ward sida koi ward ta pakhatiba development program sing hajub tare ward kanuna municipality na thadaraga prasasyan budget amam ward ki tonga thar masi chakot thorang na thadari senpham singi matang sida songi ward ta pakhatabi ba han pakhatabi sida de koi gi premtana chahi ama da manung da tormi sida mai chakot thorang sing matang sida wakum khal thambe aya 1994 gi September gi date aita election tawgi October gi date 6 ta ai wachak lawgi sigi matung da municipal council da thadarakpa paisa khudimak aya yamna sena thamu ai thawai yamna praja mayam gi development project khudimak aya thamoi sena tawgi drain ai Irumapan drain Kakching Sumalai Kai model school gi drain Ken Pareng drain Panthoibi Maning Mamang drain Indrani Hon Pareng drain Naki drain ai chanjaki ai thadakliba development gi paisa khudimak ai hak miyam punamakta ai yamna thamoi sengna ai tawjagi ai hak nakarapa matamda akoi gi member ani congress ki nominee ani congress ki lairami adubu aina thabak khudimak akoi development khudimak ta akoi party dola doli thibiganu politics pujinbiganu akoi praja gi seba aina BJP da kajalopsu na tawina si haina aina akoi da yamna kanai haijagi loilana aina thabak phajina tawba ai praja da ai Parja puna mona choi khangwirang wani haina khangjai hojik akoi Premita na mathang tam sida councilor na kabi de gadi ward sida Premita gi ward sida awara pa laiba sing manungda karam thau thorm hana packet ke haina khanbi bani akoi gi ward asi ward number 7 ji aduki matik chawi Kakching gi ward tu apply ri bastagi ward number 7 na yamna hena chawi lamsu chawi mi su aduki matik akoi hojik su yam kana haide ward asi chauthoi bani akoi yum ano bata silak laga lambi thongsi aduki matik akoi hojik ano bani na yamna choi asigum laba mayam asi ai hak ahan bada ai hak lambi thongsi da drain gumba sida ai hak khuthajingi loina na akoi water supply gi matangda ward number 7 si akoi na khangapada gi ising tade koi ising toti ising thalak tawa koi khangapada gi toti ising thalak de
ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯩꯅ ꯍꯟꯅ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯀꯥꯈꯤꯕꯗ ꯏꯔꯨꯝ ꯃꯄꯥꯟ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯩ ꯏꯁꯥꯃꯛꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯩ ꯂꯣꯏꯁꯤꯟꯖꯈꯤ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯤꯀꯥꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯦꯡꯀꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯑꯩꯒꯤ ꯂꯅꯥꯏ ꯄꯣꯀꯦꯠꯇꯒꯤ ꯑꯩ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯦꯡꯀꯤꯁꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯏꯁꯤꯡ ꯄꯤꯈꯤ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯄꯤꯕꯁꯤ ꯑꯩꯍꯥꯛ ꯂꯣꯏꯁꯤꯟꯗꯔꯤ ꯃꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯏꯔꯨꯝ ꯃꯄꯥꯟ ꯄꯔꯦꯡ ꯍꯥꯏꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔ ꯑꯅ ꯉꯥꯛꯇꯅꯤꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨ ꯃꯊꯪ ꯇꯥꯕꯗ ꯑꯩ ꯇꯦꯡꯀꯤ ꯑꯁꯤꯁꯨ ꯀꯦꯄꯥꯁꯤꯇꯤ ꯂꯩꯔꯤꯕ ꯀꯟꯖꯨꯃꯔ ꯃꯌꯥꯝꯁꯤꯒ ꯑꯩ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯁꯨ ꯑꯩ ꯋꯥꯔꯗꯇ ꯑꯩꯍꯥꯛ ꯑꯍꯥꯟꯕꯗ ꯑꯁꯤꯁꯨ ꯑꯩ ꯁꯦꯀꯦꯟ ꯇꯥꯝꯗ ꯑꯩ ꯑꯗꯨꯝ ꯊꯝꯖꯔꯒ ꯑꯁꯤꯃꯁꯨ ꯑꯩ ꯂꯣꯏꯁꯤꯟꯒꯦꯅ ꯌꯥꯝ ꯈꯟꯖꯩ ꯍꯟꯗꯛꯀꯤ ꯋꯥꯐꯝ ꯑꯃ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯁꯤꯁꯨ ꯑꯌꯥꯝꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯃꯥꯅ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯇꯥ ꯃꯇꯣꯝꯇ ꯑꯣꯏꯔꯝꯒꯅꯤ ꯕꯤꯖꯦꯄꯤ ꯑꯣꯏꯅ ꯀꯥꯔꯤꯕꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯕꯦꯟꯁꯇ ꯐꯝꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯁꯤ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯈꯪꯗꯦ ꯑꯃꯛꯇ ꯍꯥꯏꯅꯤ ꯑꯣꯄꯣꯖꯤꯁꯟꯗ ꯐꯝꯕꯗꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯣꯠꯇ꯭ꯔꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯅꯩ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯥꯏꯅꯗꯅ ꯃꯃꯥꯡꯉꯩꯗ ꯁꯨꯝ ꯂꯥꯛꯑꯕꯅꯤ ꯁꯤꯗ ꯄ꯭ꯔꯦꯃꯤꯇꯥ ꯏꯇꯣꯝ ꯈꯛꯇꯪ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯁꯨꯝ ꯀꯥꯎꯟꯁꯤꯂꯔ ꯑꯃꯅ ꯁꯨꯝ ꯐꯝꯕꯁꯤꯗ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯤꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯦꯡꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯁꯨꯝ ꯃꯌꯥꯝꯅ ꯄꯨꯡꯍꯥꯏ ꯍꯥꯏꯅꯕꯒꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯁꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩꯍꯥꯛꯅ ꯗꯤꯕꯂꯞꯃꯦꯟ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯁ꯭ꯀꯤꯝ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯤꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯋꯥꯔꯗ ꯑꯦꯔꯤꯌꯥ ꯂꯣꯏꯅꯃꯛ ꯈꯥꯏꯗꯣꯛꯑ ꯌꯦꯟꯅꯩ ꯃꯥꯒꯤ ꯋꯥꯔꯗꯇ ꯑꯗꯨꯝ ꯊꯨꯡꯅꯩ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯕꯁꯨ ꯄꯥꯔꯇꯤꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯩ ꯀꯛꯆꯤꯡ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯉꯥꯛꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯗꯦ ꯑꯗꯨꯒꯨꯝꯂꯕ ꯑꯗꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯑꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯠꯆꯩ ꯃꯔꯝꯗꯤ ꯍꯟꯗꯛ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯁꯥꯕꯒꯤ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯁꯥꯕꯒꯤ ꯃꯌꯥꯝ ꯑꯃ ꯀꯥꯎꯟꯁꯤꯜꯗ ꯋꯥꯔꯦꯞ ꯀꯌꯥꯔꯛ ꯂꯧꯈꯤ ꯑꯩꯅ ꯍꯥꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯐꯝꯃꯤꯟꯅꯔꯒ ꯄ꯭ꯔꯖꯥꯒ ꯑꯩꯈꯣꯏꯒ ꯀooperation ꯄꯤꯅꯔꯒ ꯑꯩꯈꯣꯏꯗ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯛꯏꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯗꯨꯀꯥꯟ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯛꯏꯕ ꯊꯥꯔꯛꯂꯤꯕ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯎꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯔꯒ ꯗꯨꯀꯥꯟ ꯑꯁꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯒꯤ ꯑꯩꯈꯣꯏ ꯀꯃꯤꯠꯃꯦꯟ ꯑꯃ ꯂꯧꯁꯤ ꯍꯥꯏꯖꯈꯤ ꯌꯥꯝ ꯇꯣꯏꯅ ꯁꯤꯇꯤꯡ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯂꯔ ꯑꯇꯩꯁꯤꯅ ꯊꯣꯏꯗꯣꯛꯅ ꯇꯥꯕꯤꯈꯤꯗꯦ ꯑꯗꯨꯅ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯕꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯝꯅ ꯑꯆꯦꯠꯄ ꯑꯩ ꯋꯥꯐꯝ ꯀꯌꯥ ꯊꯝꯖꯈꯤ ꯑꯗꯨꯕꯨ ꯀꯛꯆꯤꯡ ꯄ꯭ꯔꯖꯥꯅ ꯍꯧꯖꯤꯛ ꯂꯩꯇ ꯂꯥꯏꯔ ꯉꯥꯛꯇꯅꯤꯅ ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯅꯣꯝꯐꯝ ꯊꯣꯛꯄ ꯆꯠꯂꯤꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯧꯗꯕꯗꯒꯤ ꯅꯝꯐꯨꯗ ꯗꯨꯀꯥꯟ ꯂꯣꯇꯔꯤ ꯂꯥꯎꯈꯤ ꯗꯨꯀꯥꯟ ꯁꯥꯅꯕ ꯍꯣꯠꯅꯈꯤ ꯗꯤꯄꯣꯖꯤꯠ ꯐꯥꯎꯕ ꯂꯧꯅꯕ ꯌꯥꯎꯈꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯥꯡ ꯇꯟꯖꯥ ꯂꯥꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯑꯝꯇ ꯄꯤꯕꯤꯈꯤꯗꯦ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯀꯟꯕ ꯑꯩꯒꯤ ꯊꯥꯖꯕ ꯑꯆꯦꯠꯄ ꯋꯥꯍꯩ ꯈꯔꯒ ꯑꯩ ꯏꯔꯣꯏꯅꯅ ꯑꯩ ꯗꯨꯀꯥꯟ ꯁꯥꯕꯒꯤ ꯊꯕꯛꯇꯤ ꯑꯩ ꯌꯥꯎꯖꯔꯣꯏ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯂꯩꯖꯈꯤ ꯑꯗꯨ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯕꯁꯤꯅ ꯍꯟꯗꯛ ꯗꯨꯀꯥꯟ ꯈꯔ ꯄ꯭ꯂꯣꯠ ꯈꯔ ꯑꯩꯈꯣꯏ ꯔꯨꯅꯤꯡ ꯍꯥꯏꯇꯥꯔꯦ ꯄꯥꯔꯇꯤ ꯔꯨꯅꯤꯡꯈꯩꯁꯤꯅ ꯗꯨꯀꯥꯟ 5 ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠꯗꯤ ꯇꯧꯗꯅ ꯂꯩꯕ ꯑꯁꯤꯒꯨꯝꯂꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯄ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏ ꯑꯁꯤꯒꯨꯝꯕꯗ ꯈꯜꯂꯒ ꯗꯨꯀꯥꯟ 5 ꯑꯁꯤ ꯃꯣꯏꯅ ꯅꯪꯒꯤ ꯗꯨꯀꯥꯟ ꯄꯤꯒꯦ ꯍꯥꯏꯔꯒ ꯂꯨꯄꯥ 1.5 ꯂꯥꯈ ꯂꯧꯔꯝꯃꯤ ꯑꯁꯤ ꯑꯩꯅ ꯀꯣꯟꯅ ꯊꯤꯒꯠꯆꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯄꯥꯎꯁꯦ ꯑꯩ ꯐꯪꯈꯤ ꯀꯥꯎꯟꯁꯤꯂꯔꯈꯩ ꯄꯩꯁꯥ ꯌꯦꯟꯅꯔꯝꯃꯤ ꯁ꯭ꯇꯥꯐꯁꯨ ꯄꯩꯁꯥ ꯊꯨꯡꯕ ꯌꯥꯎꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯔꯨꯅꯤꯡ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤꯗꯤ ꯑꯩ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯑꯩ ꯐꯣꯡꯗꯣꯛꯆꯔꯒ ꯉꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯑꯗꯒꯤ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯗꯕ ꯑꯩ ꯏꯁꯥꯃꯛ ꯑꯦ ꯀꯥꯎꯟꯁꯤꯂꯔ ꯑꯃꯅꯤ ꯑꯩꯃꯐꯥꯎ ꯈꯪꯍꯟꯗꯅ ꯑꯣꯐꯤꯁꯇ ꯇꯧꯔꯝꯕ ꯆꯦꯅꯦꯜꯁꯤꯃ ꯑꯁꯤꯒꯨꯝꯂꯕꯗꯤ ꯑꯩ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯇꯝꯗꯁꯨ ꯀꯌꯥꯔ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯥꯏꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯊꯟꯗ ꯀꯥꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯩ ꯈꯔꯗꯤ ꯀꯥꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯁꯨꯃꯥꯏꯅ ꯑꯣꯐꯤꯁꯁꯤ
ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯔꯛꯂꯕꯗꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯩ ꯑꯁꯤꯃꯗꯤ ꯑꯩ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯅ ꯋꯥꯁꯛꯇ ꯍꯥꯏꯖꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯪꯗꯨꯅ ꯇꯧꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ ꯋꯥꯂꯥꯁꯤꯡꯁꯤꯒ ꯂꯥꯞꯊꯣꯛꯅꯔꯛꯄ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯑꯌꯦꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯨꯅꯤ ꯃꯁꯤ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯤ ꯃꯥꯒꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯁꯨꯐꯝ ꯅꯣꯝꯐꯝꯒꯤ ꯁꯨꯕ ꯆꯥꯕ ꯆꯠꯈ꯭ꯔꯤꯉꯩ ꯁꯨꯕ ꯅꯣꯝꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯇꯝ ꯐꯪꯅꯗꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯤꯒꯨꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯛꯑꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯤ ꯕꯖꯦꯠꯁꯤ ꯍꯟꯗꯛꯀꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯕꯖꯦꯠꯁꯤ ꯆꯍꯤ ꯑꯃꯒꯤ ꯁꯤ ꯂꯥꯛꯑꯦ ꯑꯗꯒꯤ ꯊꯥ ꯑꯃꯒꯤꯗ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝꯅ ꯁꯤ ꯂꯥꯛꯏ ꯍꯥꯏꯕ ꯍꯣꯏ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯁꯤ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯉꯥꯛꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯪꯍꯟꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯃꯁꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯀꯦꯕꯜꯒ ꯑꯗꯩ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒ ꯑꯅꯤ ꯄꯨꯟꯅ ꯆꯪꯁꯤꯟꯅꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯐꯝꯕ ꯊꯕꯛ ꯊꯧꯔꯥꯡ ꯌꯥꯊꯣꯛꯄꯒꯤ ꯊꯧꯔꯥꯡ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯖꯔꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯄꯥꯝꯖꯕꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯣꯆ ꯇꯧꯒꯗꯧꯔꯤ ꯁꯨꯃꯥꯏꯅ ꯊꯥꯒꯤ ꯐꯝꯃꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯤꯝ ꯄ꯭ꯔꯦꯃꯇꯥꯅ ꯍꯌꯦꯡ ꯚꯣꯠꯁꯤ ꯀꯥꯗꯅ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯕꯤꯝ ꯄ꯭ꯔꯦꯃꯇꯥꯒꯤ ꯐꯤꯔꯦꯞꯁꯤ ꯀꯔꯝꯍꯥꯏꯅ ꯂꯩꯕꯤꯒꯅꯤ ꯍꯣꯏ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯈꯩꯁꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯠꯄꯁꯤ ꯇꯧꯔꯣ ꯆꯠꯂꯣ ꯍꯥꯏꯅ ꯊꯥꯕꯤꯔꯛꯂꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯃꯦꯝꯕꯔ ꯑꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯒ ꯑꯩꯈꯣꯏꯒ ꯀooperation ꯄꯤꯅꯕ ꯍꯥꯏꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯈꯔꯗꯤ ꯆꯪꯕ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗꯗꯤ ꯐꯟꯁꯤ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯂꯤꯠ ꯋꯦꯁꯀꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤ ꯍꯌꯦꯡ ꯈꯟꯅꯔꯒ ꯇꯥꯟꯅꯔꯒ ꯇꯧꯕ ꯌꯥꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯏꯃꯦꯖ ꯀꯦꯕꯜꯒꯤ ꯑꯩꯈꯣꯏ ꯏꯃꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯇꯝꯖꯕ ꯅꯠꯇ꯭ꯔꯒ ꯁꯤꯇꯤꯡꯒꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯇꯧꯕꯤꯕ ꯑꯁꯤꯒꯨꯝꯂꯕꯁꯤ ꯑꯩꯈꯣꯏ ꯑꯦꯛꯇ ꯔꯨꯜꯗ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒ ꯑꯩꯗꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯂꯧꯔꯤꯕ ꯁꯤꯇꯤꯡꯗ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟ ꯄꯨꯂꯞꯁꯤ ꯑꯩ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩ ꯑꯁꯤꯗꯤ ꯑꯩ ꯃꯃꯥꯡꯒꯤ ꯑꯩ ꯁꯤꯇꯤꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯀꯌꯥ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯜ ꯑꯃ ꯍꯥꯏꯕ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯗꯤ ꯆꯤꯌꯔꯄꯔꯁꯟ ꯑꯃ ꯌꯥꯎꯒꯗꯧꯔꯤ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯗꯒꯤ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯤꯇꯤ ꯂꯩꯕ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯗꯦꯗꯤꯀꯦꯁꯟ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯨꯆꯤꯡꯕꯁꯤ ꯑꯁꯣꯝꯒꯤ ꯋꯥꯈꯜꯗ ꯃꯌꯥꯝꯒꯤ ꯇꯧꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯨꯆꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏꯕꯒꯦ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯇꯥꯔꯛꯄꯅꯤ ꯃꯁꯤꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯁꯤꯗ BJPꯒꯤ ꯋꯦꯕꯁꯤ ꯑꯩꯈꯣꯏ ꯃꯣꯗꯤ ꯋꯦꯕ ꯍꯥꯏꯔ ꯈꯪꯅꯔꯤ ꯃꯁꯤꯒꯤ ꯋꯦꯕꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯧꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯅ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯂꯨꯆꯤꯡꯕꯒꯤ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕꯁꯤ ꯍꯌꯦꯡ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯈꯟꯒꯗꯧꯔꯦꯕ ꯁꯤꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯐꯝ ꯈꯔ ꯑꯄꯥꯝꯕ ꯀꯔꯝꯕ ꯃꯈꯜ ꯂꯨꯆꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯄ꯭ꯔꯦꯃꯇꯥꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯑꯩꯈꯣꯏ ꯆꯤꯌꯔꯄꯔꯁꯟ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯒꯗꯧꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯑꯩꯈꯣই ꯂꯤꯗꯔꯁꯤꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯀooperation ꯄꯤꯕ ꯉꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯃꯥꯒꯤ ꯊꯃꯣꯏꯁꯤ ꯄꯨꯔꯥ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯗꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯇꯧꯕ ꯉꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯊꯥꯗꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ MLA ꯃꯈꯩ ꯃꯟꯇ꯭ꯔꯤ ꯃꯈꯩꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯈꯨꯠꯊꯥꯡ ꯌꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯆꯦꯟꯕ ꯆꯣꯡꯕ ꯇꯟꯗꯕ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯍꯥꯏꯁꯤꯁꯨ ꯄ꯭ꯔꯖꯥꯅ ꯊꯥꯒꯠꯂꯛꯇꯣꯏꯅꯤ ꯑꯗꯨꯅ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯍꯥꯏꯕꯗ ꯇꯥꯟꯅꯕ ꯇꯤꯛꯅꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯌꯥꯒꯗꯕ ꯍꯥꯏꯗꯤ ꯀꯔꯤ ꯈꯟꯅꯕꯗ ꯑꯩꯈꯣꯏ
yamna mangodasu kari haine praja member khaisina hairagadi aisi yam haraugi mawonda si bawdes phare hairaga mawona khanbanga praja punamak ke sacrifice tawthopa mi adudi akoidi leader aduna pamjai ai haide aigi wakhannadi natragadi akoi mamangda aina thangdo kaya ama thokiba laigare asi hanna mo hairugasu hairudragasu adum praja mayamnadi adum khanbirangani haina ai wakhanda khanjai thabo khudimakta akoi chinba chongba tandaba asigumlaba mi ada hara koina hairuba matamdasu mamana hairibasi akoi putap tawgadamni adagi sitting da khangde sitting da akoi resolution silana lawba kaya ama ai ujai akoi wariptana matagiba sidadagi akoi chairperson sinama thopa asigumlabasu ai asigumbasu khara ujai asigumba thabaksi ai gi wakhandadi tawbidanaba ai yam kanasu image ke pangi khutangdasu haijari asumaina akoi praja mayamsiga member khaisiga punminaraga bazar gi oiro traffic gi oiro akoi tawdoriba pulapsi akoi yamna toina sitting da puthokpa haibasi sitting gi warepne sitting natabada marakta akoi pulap phaminaraga wari watai sanabagi tanjaduma phanganba asima ai sigumba misaksi akoi leader oibada akoina yamna pamjai aduga from amana koi ibem hanasu counselor oibiraba mina koi solid waste management gi han hojik tawbiriba lambi gari paring gi khom khol thami aduga koi gi traffic ama yamna kana tawre yamna koi jam ganden so koi swai yamna bazar sima solid waste management gi matang sida turang da muk tawre mayamna muk kana tawdana complain tawdana mu yadre haiba masu tabale masi plan si matam khara obinga sida masi manungi oba kari plan ano tawbi leibra leitabra sigi plan si akoi hoji aina karappa matamda akoi doctor gi somdagi chalaga akoi kari hagadra lamdu khang ching asom maning chinglomda tezpur romda chalaga lamam khanglai asida hoji kanna tawraga akoi pala mayam changre sembada asigi ba mayam changi bachi asi changaga hoji sembra adu semibasi asigi mafamsi adugi damata akoi damsat ki damata akoi tawbani haina adumaina khannare adu sigi mafamsi hoji pot thadaba yabra yadabra haibududi ai khangjade adu aina ai wakhanda aina khanjabadi akoi hoji turangwada laiba damsatsi adugi mati khudongthiba akoi praja khagasu yamna nangdamba mafam oibanina mayamna pamjadre pamdaba potsi akoi lairiba somda sizinadabadi yadabanina akoi yam kanna sizinadaba adum honnaminabasi tangai phatana adum tawum thoi aduna damsatki matangdadi ai ahanbada ai thunamba soliwai saitsi akoi numit khudingi praja gi lairiba mayamse akoi chakhulakpa haigadra kari haigadra akoi bazar da sudungai nomagi akoi thunamba akoi phata hauti cherang porti mayam ama laibanina asigumlabasi tawthokdaba yadabnina asidi yamna tangai phatana akoi darka oi haina ai wakhanda khanjai anadam saisi yam athuba matamda ai mafam chaba akoi yenglaga hoji loisilamdrabasu akoi kabaga loisinaba yamna kanna ai hona jagani haina ai wakhanda thamde handakti kano si mayam si anoba modi gi website lakpanina koi Bharatiya Janata Party ki medium su handak si wat tara hada thala pibra wat tara sida koi su partner oina ba mi handak si phangagani haibe asadi dum tawgi ko adum tawje anu kari gumba masi hayeng amana khangde opposition phamana su suggestive oiba wakan no dadi adum koi support tawgani haiba adum adudi adum tawjani haiba adi afaba oiragadi ai opposition ne hairagasu aina afaba resolution lawba matamda ai kuningna lawhore hada aina adudi yetpadi ai tawjaro ai opposition oina leijaragasu opposition da prajana yadaba thabukti runingda tawrasu ai adum akoidi pdf chapchana ai adum yetchagane yam nuwaijai ngasi ngahtang lengbirakna akoi Kakching campaign gi for good governance kanoma program si saru yabirabasi loisilam daisda previta gi
ꯋꯥꯔꯗ ꯀꯤ ꯃꯌꯥꯝꯗ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯌꯨ. ꯑꯩꯒꯤ ꯏꯃꯤꯡ ꯑꯦꯁ ꯄ꯭ꯔꯦꯃꯤꯇꯥ. ꯑꯩ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ BJPꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃꯅꯤ. ꯑꯩꯍꯥꯛꯅ ꯀꯛꯆꯤꯡ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯃꯦꯖ ꯀꯦꯕꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯚꯣꯠꯀꯤ ꯕꯤꯈ꯭ꯌꯥꯅꯤ ꯅꯤꯖꯔꯤ. ꯑꯩꯍꯥꯛꯅ ꯆꯠꯆꯔꯨꯕ ꯑꯩꯍꯥꯛꯅ ꯆꯪꯖꯔꯨꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯇꯔꯥꯝꯅ ꯑꯩ ꯑꯣꯛꯄꯤ ꯍꯥꯏꯅ ꯈꯟꯖꯩ. ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯨꯕ ꯌꯨꯝ ꯑꯃꯗꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯩꯔꯝꯗꯕ, ꯌꯨꯝꯗ ꯂꯩꯔꯝꯗꯕ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛ ꯏꯃꯦꯖ TVꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯍꯥꯛꯅ ꯈꯨꯕꯥꯛ ꯁꯤꯡꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯑꯩ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯈꯔꯅ ꯉꯁꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯁꯦꯟꯇꯔꯗ ꯉꯥꯜꯂꯛꯂꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯋꯦꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯃꯉꯥꯜ ꯑꯁꯤꯕꯨ ꯐꯪꯍꯟꯕꯤꯗꯨꯅ ꯉꯁꯤ ꯇꯣꯏꯈꯣꯝꯂꯛꯇꯒꯤ ꯍꯧꯔꯛꯂꯤꯕ ꯑꯩꯒꯤ ꯁꯤꯝꯕꯣꯜ ꯊꯝꯕꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤ ꯊꯝꯅꯥꯗ, ꯊꯝꯕꯥꯜꯒꯤ ꯃꯅꯥꯗ ꯑꯃꯣꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯅꯩꯕ ꯏꯁꯤꯡ ꯆꯣꯠꯂꯨꯔꯕꯁꯨ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯇꯥꯖꯈꯤꯕ ꯉꯝꯕ ꯑꯩꯒꯤ ꯁꯤꯝꯕꯣꯜꯒꯤ ꯊꯝꯕꯥꯜ ꯌꯦꯛꯄ ꯃꯔꯀꯥꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯚꯣꯠꯀꯤ ꯁꯤꯟ ꯑꯃꯃꯝꯗ ꯅꯝꯕꯤꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯍꯥꯛꯄꯨ ꯋꯥꯔꯗ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯁꯍꯖꯣꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯅ ꯈꯨꯕꯥꯛ ꯆꯤꯡꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯃꯦꯖ TVꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯧꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯤ ꯏꯃꯦꯖ TV ꯑꯃꯗꯤ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭ꯔꯦꯃꯤꯇꯥꯅ ꯀꯥꯎꯟꯁꯤꯂꯔꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯔꯒ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ. ꯊꯦꯡꯛ ꯌꯨ. ꯈꯨꯔꯨꯝꯖꯔꯤ.